Keisu Leitabagum Khanba organization Singgi Mathakta action LOUKHATNABAGIDAMAK MALEM THONGAM SINDUNA signature campaign HOUDOKKHRE committee on tribal unity Kuki Maikaidagi Lisinganiga Kunmanga December gi Treta press statement ama tholaktuna social activist Malem Thongam gi cycling for Manipur peace ki khongchat amaga mari leinana Kangpokpi district lalaktanaba Pirakhiba warning amagi matangda hangang police ki kuthangdagi Kangpokpi police ta Kotugi Mathakta matik chaba action ching LOUKHATPINABA wakat khrabasu ngasi fawba thabakta onthoraktabadagi haidiba Kuki gi community da base tawba organization sing Kotu yauna Supreme Court ta oina thengnaduna makhoina chathariba lona yadaba activity sing asi logi mateng lauduna Makoigi activity pumnamak matam chupagi oina thingjinnaba amadi state asigi national highway singda matikchaba public free movement mahuksagum lehengadabani haiba wakhalonda ngasi mass signature campaign ama Imphal East ki Khurai Lamdong Ima Kaithelda HOUDOKKHRE ngasi gi HOUDOKPagi thoramaduda Lamdong Kaithel Phambi Apunba Nupi Lup Lamlong Bazar coordinating committee Khurai Nongpok Lengak Apunba Nupi Lup Kwerengai Bazar Mairapaibi Laisna Kwerengai Manung Mairapaibi Yaifa Nupi Lup Maibakul amasung tongan ba sinfamda leiba mioi kyana khudek lobagi khongjangduda sarukyaki loinana masigi thoramaduga mari leinana state asida punna khundaminari ba kangluk khudingmaki mioi singasu amatta oina sarukyabina ba social activist Malem Thongamna miwamda apil torakli makha thana campaign asi Manipur gi mafam kayada koina chatuna mi ama phawbuda pangthokani hairi Hauki Basahi December Taraga Tareta Committee on Tribal Unity Kuki Maikaidagi Kangpokpi Lalakpa Yaroi Habagi Moina Tolakiba Christmas Giving the Tolakiba press statement Adugi Matanga Aina Punkun Marigi Matung Manunda Moina Tolai statement Singado Handopio and a request of the Krabasu Moina humidity ground the Yanga Adugi statement to give photo Handopirataba Aduna Maramo Hakanda Aina Kangpokpi Fiesta Matamduda press statement organization Adugi Mathakta Chapsaba LOUKHATPAM Thokpa government ki Maikaidagi Adugo Marile Nabo authorities Singgi Maikaidagi LOUKHATPAM Thokpa action Singdo LOUKHATPIU Haizak Kraba Phangba police ki side dagi su miyam ngakpi sendingani na laiba police ki side dagi su thabak thoram amata LOUKHATLAKTaba sina maram oire harakanda tongan ba lona yadaba activities sing sathare harakanda atamnana maitai phulupta onjalaga Landaraga Maitai Sing Tumna Halaba Matunda separate administration Hangani Habagi Manglalda Akanana Tabaktoriba Kuki organization Sing Asi Kotu Yauna High organization Sing Asi Ayhangna Pongna Moigi Mathakta Supreme Court Wakat Pakaloinana Haiba organization Sing Asina Satariba Tauriba Tabak Thoram Sing Asigi Mathakta Chaba Logi Oiba Tabak Thoram Sing LOUKHATHANDUNA Moigi activity Pumnama Kingzan Hanabagi Wakalonda Asigi signature campaign Asi Sathazabani Maruina Aigi signature campaign Asi Ngasi date 1 Dagi Horaga Megi date 1 Hauba Ai Sathanaba plan Dogzari Adubu Aina Haiba Matam Asi Habugi Manunda Lairiba Kuki Singi Lairiba population Adudagi Akoigi free movement Pamjaba Miyamna Mogi population Adudagi Helale Harakanda Aina Supreme Court Sigi Wakachero Sipisan Zagadabani Maramasina Asigi signature campaign Asi Aina Lomno Kaithel Dagi Haudoksare Masi state ki level da Haudoksabani Adu Manipur ki tongan mafamsingda Koina Salaga campaign Asi Makasa Thagani Loina Aina Sangba Yadaba mafamsing haiba tare Champur amasung Kangpokpi dasu Aigi campaign Sigi Mari Lainaba letter sing Mari Lainaba authorities Sigi Kutanga Thazale Harakanda Mokoidasu Aigi Toriba Tabak Thoramse Sini haiba Sigi Matanga Sabsana Kangangani haiba wapang Asiga Loinana Manipur Miyamna free movement Pambiragadi signature campaign Asi Mapungpana Sarugya Biyu haiba wapang Asi Haki Maikaidagi